Lily Festival gi Paulo Bachakhiba Paumi Kangbu Amana Tungduna Chakhiba Manipur State Transport MST gi busta Manipur Thariba Adu Loktoklaga Pau coverage Toba Chatkadabani Haina Gwaldavida Mahar Regiment ki personal singna Chathakiba Thawong Adubu Yaning the Buffong Doctuna Puni Funipangi General Strike Chathakraba Matung Ngasi Maike Kiadagi Meeyamna Yaning the Buffong Doctuna Governor Tamna Changsinkhre Meeyam gi Iho Adu Laksin Naba Honavada Police personal singna tear gas cell kapada Khongjang loi nupi Nipan Sopadagi Rims Hospital the Bukatuna Laikana Kray Khongjang asi Governor Ajay Kumar Valana Meeyam the Lale Haina Haidriba Fauba Ahing Nungtil Numidang Kaidana Khongjang Changsinkhre Sem Saduna Leire Haina Kokomi convener Kuraizam Athobana Fongdorakli Kokomina Lautokibagi Matung Inna Ngasi Ayuk Anganwadagi Hauduna Imphal Manungda Security Force Singna Kanba Section Taurang Lokhat Kibaga Lonena Meeyam gi maru oiba lambi singda barricade na thingduna thamki Maike Kyadagi Lakiba Meeyamna Khwaramban Kaichel da pullaba matung numit yungba matung pung amarom tarakwa dwaida Rajbhavan tamna laktuna Khongjang adu changsinnaba horakibani Mafamatuda duty tauduna leiba state police samadi Yamlaba rapid action personnel singna Meeyam gi Khongjang adu thingnaba Rajbhavan mamangda thatpadagi Meeyam amadi personal singi marakta muknaba thoki adum oinamak Meeyamna ngamduna kanglagi maning thangba gate mamangdagi nantoraktuna governor da changsinnaba honabada Khongjang loi singa personal singagi marakta chauna muknaba thoki Yamlaba Meeyam aduna laksinnaba honabada security personal singna chair gas cell kaptuna tankhainaba honaki hari